ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯌꯥꯝꯅ ꯆꯝꯖꯕꯤ, ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯉꯁꯤꯁꯨ ꯊꯣꯏꯍꯦꯟꯕꯤꯗꯨ ꯆꯥꯛꯁꯪꯗꯒꯤ ꯎꯁꯣꯏ ꯈꯔ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯠꯂꯒ ꯄꯨꯊꯣꯔꯛꯏꯗꯨꯅ? ꯀꯅꯥꯗ ꯀꯔꯤꯃꯨꯛ ꯄꯤꯕ ꯆꯠꯇꯧꯔꯒꯦꯕ? ꯏꯃꯥ, ꯑꯣꯈ꯭ꯔꯕꯣꯅꯤ ꯅꯪꯒꯤ ꯅꯃꯤꯠꯁꯦ, ꯃꯀꯨꯗꯧꯅ ꯂꯪꯉꯒ ꯂꯥꯎꯔꯕꯅꯤꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯗ ꯑꯗꯨꯝ ꯎꯅꯤꯕ꯫ ꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯅꯥꯗ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯌꯥꯗꯕ, ꯑꯗꯨꯅꯅꯤ ꯑꯩꯅ ꯎꯔꯤꯁꯦ꯫ ꯀꯩꯅꯣꯕ ꯑꯗꯨꯕꯣ? ꯑꯁ ꯀꯩꯁꯨ ꯅꯠꯇꯦ, ꯏꯃꯥꯅ ꯈꯪꯉꯣꯏꯌꯦ꯫ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯕ? ꯀꯩꯅꯣ ꯌꯦꯡꯒꯦꯁꯦ, ꯌꯦꯡꯒꯦ ꯃꯤ꯫ ꯏꯃꯥ, ꯌꯥꯔꯣꯏꯕ, ꯀꯩꯅꯣ ꯈꯪꯗꯦ, ꯃꯤꯅ ꯀꯩꯅꯣꯝꯇꯪ ꯇꯧꯕꯗ ꯌꯦꯡꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯎꯁꯣꯏꯗꯨꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯪꯗꯤ ꯁꯤ ꯌꯦꯞꯄꯒ ꯄꯨꯊꯣꯔꯛꯏꯁꯤꯅ ꯀꯅꯥꯗ ꯄꯤꯗꯣꯏꯕ? ꯀꯅꯥꯗ ꯄꯤꯗꯣꯏꯅꯣꯕ? ꯏꯃꯥ, ꯃꯤꯉꯣꯟꯗ ꯄꯤꯒꯦꯅ ꯄꯨꯔꯛꯏꯅꯦ꯫ ꯁꯤꯕꯨ ꯃꯤꯗ ꯄꯤꯗꯅ ꯍꯨꯏꯗ ꯄꯤꯒꯗ꯭ꯔꯣ? ꯏꯆꯥꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯊꯤꯕꯒꯥꯁꯦ, ꯍꯧꯗꯣꯡ ꯃꯅꯥꯇꯣꯟ ꯄꯥꯟꯕꯗꯧꯅ ꯃꯅꯝ ꯆꯨꯠ ꯅꯝꯃꯒ ꯊꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯉꯔꯥꯡ ꯄꯥꯕꯅ ꯄꯨꯔꯛꯄꯗꯣ ꯑꯩꯅ ꯎꯍꯧꯕ, ꯑꯗꯨꯗ ꯃꯤꯉꯣꯟꯗ ꯄꯤꯒꯦꯅ ꯌꯦꯞꯄꯒ ꯄꯨꯊꯣꯔꯛꯏꯅꯤ꯫ ꯅꯄꯥꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯅꯤ ꯂꯩꯖꯔꯛꯄꯗꯣ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯕꯅꯤꯅꯦ꯫ ꯆꯪꯉꯨ ꯊꯝꯃꯨꯁꯨ ꯆꯪꯉꯨ꯫ ꯉꯝꯃꯔꯣꯏ, ꯃꯤꯉꯣꯟꯗ ꯄꯤꯅꯤꯅ ꯄꯨꯊꯣꯔꯛꯑꯕꯁꯤꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯝꯃꯨꯗꯣꯏꯅꯣ? ꯄꯥꯕꯗꯣ ꯆꯥꯅꯤꯡꯂꯒ ꯑꯃ ꯂꯩꯌꯣ ꯍꯥꯏꯌꯨ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯇꯧꯅꯨ꯫ ꯆꯠꯂꯣ, ꯊꯝꯃꯨꯁꯨ ꯑꯣꯏꯋꯅꯦ꯫ ꯎꯁꯣꯏ ꯍꯨꯔꯥꯟꯕꯁꯦ ꯐꯠꯇꯕꯅꯤꯀꯣ, ꯍꯌꯦꯡ ꯅꯆꯥ ꯅꯁꯨꯒꯗꯣ ꯃꯇꯨ ꯆꯣꯝꯖꯅꯤꯍꯦ ꯏꯕꯦꯝꯃ꯫ ꯇꯥꯅꯤꯡꯗꯦꯅꯦ ꯏꯃꯥ, ꯑꯗꯨꯃꯥꯏꯅꯒ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯊꯝꯕꯤꯔꯝꯗꯧ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯅꯤꯅꯦꯍꯦ, ꯃꯔꯝ ꯃꯣꯛꯄꯅꯦꯕ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯅꯦ, ꯅꯄꯥꯅ ꯎꯇꯤ ꯆꯥꯒꯦ ꯍꯥꯏꯔꯝꯃꯦ, ꯏꯃꯥꯅ ꯊꯣꯡꯒꯦꯅ ꯊꯝꯂꯝꯕꯅꯦꯕ꯫ ꯏꯃꯥ, ꯍꯌꯦꯡ ꯊꯣꯡꯉꯣꯕ꯫ ꯁꯤꯗꯤ ꯑꯩꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ, ꯃꯔꯝ ꯃꯣꯛꯄ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯗ ꯄꯤꯔꯨꯒꯦꯅ ꯄꯨꯔꯛꯏꯅꯦꯕ꯫ ꯋꯥꯡ ꯆꯥꯎꯕ ꯍꯥꯏꯗꯧ ꯅꯠꯇꯦꯅꯦ, ꯋꯥꯎ ꯆꯥꯎꯕ ꯍꯥꯏꯌꯣ꯫ ꯈꯣꯏꯃꯨ ꯍꯥꯏꯕ ꯑꯃꯨꯖꯥꯎꯗꯣ ꯑꯗꯨꯗ ꯄꯤꯕꯅꯦ꯫ ꯄꯥꯝꯃꯣꯏ, ꯊꯅꯝꯃꯨ ꯆꯣ, ꯅꯄꯥ ꯄꯤꯖꯗꯣꯏꯅꯤ꯫ ꯏꯃꯥ, ꯄꯥꯕꯁꯤ ꯁꯧꯒ꯭ꯔꯤꯔ ꯀꯩꯅꯣꯝ ꯑꯣꯏꯅ ꯄꯤꯖꯔꯣꯕ꯫ ꯎꯁꯣꯏꯁꯤꯗꯤ ꯇꯥ ꯁꯅꯥꯇꯣꯝꯕꯗꯣ ꯉꯔꯥꯡ ꯎꯁꯣꯏ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯋꯦ꯫ ꯑꯗꯨꯗ ꯑꯩꯅ ꯍꯨꯔꯥꯟꯕ ꯌꯥꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯤ, ꯑꯗꯨꯗ ꯐꯪꯗꯕ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯁꯧꯒ꯭ꯔꯤ ꯄꯤꯖꯧꯏ꯫ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯁꯅꯥꯇꯣꯝꯕꯗꯨꯒꯤ ꯃꯃꯥꯗꯣ ꯏꯃꯥ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯑꯩꯗꯤ ꯇꯥ ꯈꯣꯏꯃꯨꯗꯣ ꯌꯥꯝ ꯄꯥꯝꯃꯤꯕꯣ ꯏꯃꯥ꯫ ꯑꯗꯨꯗꯅꯦ, ꯃꯥꯅ ꯁꯨꯈꯪ ꯈꯪꯗꯕ꯫ ꯑꯩꯅ ꯈꯟꯕꯗ ꯈꯪꯗꯕꯗꯤ ꯃꯥꯟꯗꯦ, ꯈꯪꯁꯤꯟꯅꯗꯕ ꯃꯥꯜꯂꯤꯕꯣ꯫ ꯇꯥꯅꯤꯡꯗꯦ, ꯏꯀꯥꯏ ꯈꯪꯗꯕꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ꯫ ꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯌꯥꯗ꯭ꯔꯒ ꯇꯣꯛꯑꯣ, ꯍꯌꯦꯡꯈꯩ ꯍꯥꯏꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯃꯥꯜꯂꯤ꯫ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦ꯫ ꯅꯪꯅ ꯌꯥꯝ ꯍꯥꯏꯅꯤꯡꯂꯒꯅ ꯅꯈꯣꯏ ꯅꯄꯥꯗꯣ ꯑꯗꯨꯗꯤ ꯍꯦꯛ ꯍꯥꯏꯌꯨ꯫ ꯍꯣꯏ, ꯏꯃꯥꯅ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯂꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯍꯥꯏꯕꯤꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯁꯤ ꯊꯤꯜꯂꯨꯈꯤꯒꯦꯍꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯗꯨ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯒ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯦ, ꯏꯅꯦ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯍꯩꯃ, ꯊꯣꯏꯍꯦꯟꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯊꯣꯏꯍꯦꯟꯕꯤ, ꯏꯅꯦ ꯍꯣꯏ ꯁꯣꯝꯗ ꯂꯩꯔꯝꯃꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛ꯫ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯩꯖꯠ? ꯏꯃꯥ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯀꯣ, ꯇꯜꯂꯦ, ꯄꯪꯂꯥꯛꯇ ꯍꯦꯛ ꯂꯥꯛꯑꯗꯅ꯫ ꯃꯤ ꯇꯥꯅꯤꯡꯅꯤ ꯃꯁꯤꯕꯣ, ꯂꯥꯛꯀꯦ ꯂꯥꯛꯁꯟ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯃꯥꯡꯍꯜꯂꯒꯦ? ꯏꯃꯥꯗꯤ ꯊꯣꯏꯍꯦꯟꯕꯤ ꯑꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯤ ꯏꯃꯥꯗꯤ꯫ ꯑꯩꯗꯤ ꯁꯨꯡꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯅꯦꯅ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯤ ꯀꯣꯏꯖꯗꯗꯅ ꯇꯧꯖꯔꯤꯕꯁꯤꯕꯨ, ꯑꯁꯨꯛ ꯆꯝꯖꯕ ꯑꯉꯥꯡꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯈꯪꯗꯦ, ꯌꯥꯝ ꯈꯠꯆꯟꯅꯕ, ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯇꯧꯔꯤꯌꯦ꯫ ꯏꯅꯦ, ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯣ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ꯫ ꯌꯥꯔꯅꯤ, ꯌꯥꯎꯔꯛꯑꯅꯨ꯫ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯃꯣꯠꯂꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯨꯝ ꯀꯣꯏꯔꯛꯏꯔꯥꯏꯕ? ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯏꯅꯦꯅ ꯉꯔꯥꯡ ꯇꯥ ꯈꯣꯏꯃꯨꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯊꯤꯜꯂꯛꯏꯕ꯫ ꯏꯃꯥ, ꯑꯩꯒꯤ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯤ? ꯏꯃꯥ ꯁꯤꯗꯤꯕ, ꯑꯩꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ, ꯆꯥꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ꯫ ꯑꯗꯣ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯤ ꯀꯩ ꯀꯥꯏꯒꯦ? ꯑꯩꯅ ꯄꯨꯔꯛꯑꯒ ꯀꯣꯛ ꯆꯥꯔꯨ ꯌꯥꯔꯦ꯫ ꯑꯃꯨꯛ ꯆꯥꯅꯤꯡꯗꯕ ꯁꯥꯔꯒ ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯃꯥꯏ ꯑꯁꯤꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯅꯤ
ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯄꯥꯛ ꯈꯗꯂꯛꯇꯅ ꯊꯥꯕꯤꯔꯣꯅꯦ ꯅꯪꯅ ꯈꯨꯄꯥꯡꯅ ꯊꯥꯔꯒ ꯑꯩꯅ ꯆꯥꯛ ꯆꯥꯗ ꯂꯩꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯅꯦ ꯏꯅꯦ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ ꯅꯕꯨꯡꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯏꯅꯦ ꯑꯁꯣꯝꯗ ꯀꯔꯤꯅꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯁ ꯅꯕꯨꯡꯉꯩ ꯃꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯏꯁꯤꯗꯕꯨ ꯏꯃꯥ ꯑꯩ ꯋꯥꯔꯤ ꯁꯥꯕ ꯆꯪꯉꯔꯣꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯇꯥꯈꯣꯏꯃꯣ ꯅꯪꯒꯤꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤꯗ ꯃꯔꯝꯁꯨ ꯂꯩꯇꯅ ꯑꯩꯗꯤ ꯅꯪꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯃꯔꯝꯗꯤ ꯌꯥꯝ ꯂꯩꯅ ꯀꯩ ꯃꯔꯝ ꯂꯩꯔꯤꯕ ꯍꯥꯏꯌꯨꯅꯦ ꯂꯩ ꯍꯥꯏꯗꯣꯏꯅꯤ ꯀꯣꯟꯅ ꯑꯗꯣ ꯇꯥꯈꯣꯏꯃꯣ ꯑꯩ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯒꯦ ꯇꯧꯅꯨ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯖꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯤꯗꯣꯏ ꯁꯔꯨꯛꯅꯦ ꯅꯈꯣꯏꯒꯤ ꯑꯣꯏꯅ ꯊꯣꯡꯖꯔꯨꯁꯨ ꯅꯪꯅ ꯊꯣꯡꯕꯗꯣ ꯌꯣꯠꯄꯒ ꯌꯥꯒꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯊꯣꯡꯕ ꯑꯃꯨꯛꯇꯪ ꯄꯤꯖꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯊꯣꯡꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕꯕꯨ ꯂꯥꯛꯀꯅꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯕ ꯅꯌꯨꯝꯗꯒ ꯊꯕꯛ ꯑꯝꯇ ꯁꯨꯔꯝꯒꯗꯧ ꯃꯥꯟꯗꯦꯗ ꯆꯠꯂꯒ ꯂꯩꯔꯗꯅ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯅꯣꯏꯗ ꯈꯔ ꯂꯥꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯂꯝꯕꯤꯗ ꯎꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯑꯣ ꯌꯨꯝꯗ ꯑꯃꯨꯛ ꯎꯅꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯁꯦ ꯎꯁꯣꯏꯁꯤꯗ ꯂꯩꯔꯤ ꯆꯥꯖꯍꯧꯔꯣ ꯃꯀꯤꯡꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗꯒ ꯌꯨꯔꯣ ꯑꯗꯨꯒ ꯑꯩ ꯄꯦꯜꯂꯒꯦ ꯑꯗꯨꯝ ꯄꯪꯖꯅꯔꯒ ꯍꯦꯛ ꯂꯩꯔꯦꯗꯅ ꯀꯩ ꯊꯣꯛꯑꯦꯅ ꯀꯣꯛ ꯌꯨꯝꯗ ꯍꯟꯅ ꯂꯩꯁꯤꯜꯂꯗꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅꯤꯗꯣ ꯊꯣꯏꯍꯦꯟꯕꯤꯅ ꯂꯝꯕꯤꯗ ꯉꯥꯡꯗꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯇꯥ ꯂꯩꯔꯥꯡꯁꯨ ꯊꯦꯡꯅꯔꯝꯃꯤ ꯂꯩꯔꯥꯡꯅ ꯀꯩꯅꯣ ꯑꯉꯥꯎꯕꯤꯗꯧꯅ ꯅꯇꯣꯝꯇ ꯉꯥꯡꯗꯅ ꯆꯠꯂꯤꯗꯨꯕꯣ ꯑꯣ ꯉꯥꯎꯔꯦ ꯑꯁꯤꯒꯤ ꯋꯥ ꯈꯪꯗꯕ ꯑꯃꯨꯖꯥꯎꯁꯤꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤꯕꯦꯝ ꯅꯪꯅ ꯑꯃꯨꯖꯥꯎꯁꯤꯗ ꯍꯦꯛ ꯁꯣꯜꯂꯒ ꯂꯩꯔꯦꯗꯅ ꯅꯃꯪꯗꯒ ꯇꯥꯈꯣꯏꯃꯨ ꯀꯥꯏꯅꯒ ꯇꯧꯔꯒ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯅꯪꯗꯤ ꯈꯪꯉꯤꯗꯅ ꯑꯩꯅ ꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯥꯗꯤ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯕ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯁꯨ ꯅꯠꯇꯅ ꯈꯪꯁꯤꯟꯅꯗꯕ ꯑꯣꯏꯔꯝꯅꯤ ꯅꯪ ꯄꯥꯝꯗꯕꯒꯤ ꯑꯩꯕꯨ ꯀꯩ ꯋꯥꯠꯀꯦ ꯏꯁꯛ ꯍꯥꯏꯔ ꯗꯃꯥ ꯑꯃ ꯐꯖꯩ ꯃꯔꯝ ꯍꯥꯏꯔ ꯃꯣꯛꯏ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯝꯇ ꯋꯥꯠꯍꯟꯕꯁꯨ ꯅꯠꯇꯦ ꯁꯤꯗꯕꯨ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯁꯦ ꯉꯛꯇꯤ ꯉꯛꯏꯍꯦ ꯍꯣꯏ ꯁꯣꯅꯣ ꯈꯤꯇꯪ ꯆꯨꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤꯅꯦ ꯁꯣꯅꯣ ꯆꯨꯕꯤ ꯅꯨꯄꯤ ꯄꯥꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯇꯥꯅꯤꯡꯗꯦꯗ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯥꯟꯁꯤꯜꯂꯛꯀꯗꯧꯔꯤ ꯅꯨꯄꯥ ꯍꯥꯏꯔ ꯐꯪꯗꯧꯁꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦꯔꯣ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯣ ꯅꯨꯄꯥꯗꯣ ꯐꯪꯗꯕ ꯅꯠꯇꯦꯌꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯅꯅꯤ ꯍꯦꯛ ꯌꯥꯎꯕꯒꯅꯦ ꯑꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯪꯗꯧꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯂꯨꯝꯕ ꯆꯠꯇꯣꯏ ꯑꯁ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯇꯥꯕꯗ ꯅꯀꯣꯡꯒꯁꯦ ꯆꯤꯛ ꯂꯥꯎꯏ ꯅꯪꯗꯤ ꯆꯤꯛꯄꯈꯛ ꯑꯩꯗꯤ ꯏ ꯇꯥꯔꯤ ꯑꯗꯣ ꯑꯩ ꯅꯣꯏꯗ ꯅꯪ ꯊꯤꯕ ꯆꯠꯂꯨꯏꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯍꯧꯒꯦ ꯍꯥꯏꯁꯦ ꯑꯍꯥꯎꯕ ꯃꯥꯜꯂꯤꯗ ꯉꯥ ꯊꯣꯡꯍꯧꯋꯦ ꯄꯥꯕꯅ ꯄꯨꯔꯛꯑꯦꯅ ꯑꯗꯨꯗ ꯅꯪꯒ ꯆꯥꯃꯤꯟꯅꯒꯦꯅ ꯀꯧꯕ ꯂꯥꯛꯄꯅꯤꯗ ꯑꯗꯨꯗꯤ ꯇꯥꯈꯣꯏꯃꯨ ꯍꯣꯏꯒꯤ ꯈꯔ ꯊꯦꯡꯕꯤꯁꯤꯗꯅ ꯑꯁ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯩꯈꯣꯏꯅꯤ ꯆꯥꯗꯣꯏꯁꯤꯐꯥꯎ ꯀꯣꯟꯅꯗꯗꯅ ꯑꯩꯒꯤ ꯁꯔꯨꯛꯇ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯅꯪꯅ ꯌꯥꯝ ꯄꯤꯖꯅꯤꯡꯂꯒꯅ ꯅꯣꯏꯒꯤ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯊꯤꯜꯂꯨ ꯅꯕꯨ ꯐꯠꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯈꯤꯇꯪ ꯄꯤꯕ ꯌꯥꯕꯗꯨꯗ ꯅꯪꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕꯤꯁꯨ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯪꯁꯦ ꯃꯥꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯍꯦ ꯃꯤꯉꯣꯟꯗ ꯃꯤꯅꯒ ꯇꯥꯔꯒ ꯑꯁꯦꯡꯕ ꯃꯥꯟꯈꯤꯅꯤ ꯈꯣꯏꯃꯨꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯃꯂꯥ ꯁꯅꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯣꯏꯃꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯎꯅꯁꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯁꯤꯅ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯀꯩ ꯊꯕꯛ ꯆꯤꯜꯂꯤꯕ ꯅꯪꯅ ꯑꯩ ꯍꯦꯛ ꯂꯥꯛꯑꯕ ꯊꯕꯛ ꯆꯤꯜꯂꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯗꯧꯅꯤ ꯅꯪ ꯂꯥꯛꯄꯒꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯨꯝ ꯇꯧꯕꯗꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯔꯨꯕ ꯍꯥꯏꯒꯗꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦꯗ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯎꯖꯒꯦꯅ ꯂꯥꯛꯄꯅꯤ ꯏꯁ ꯑꯩꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯅꯨꯡꯁꯤꯅ ꯀꯩ ꯅꯨꯡꯁꯤꯕꯗꯨꯅꯕꯨ ꯑꯣꯛ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯒꯗꯕ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯥꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤ ꯑꯗꯣ ꯑꯣꯛꯀꯥꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯩꯗꯤ ꯍꯌꯦꯡꯅꯦ ꯅꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯣꯛ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯒ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯆꯥꯎꯔꯗꯤ ꯌꯥꯝꯅ ꯃꯄꯤ ꯐꯔꯕꯅꯤ ꯌꯣꯟꯕ ꯌꯥꯔꯛꯀꯗꯧꯔꯤ ꯅꯪꯕꯨꯗꯤ ꯀꯩꯒꯤ ꯌꯥꯎꯍꯟꯗꯣꯏꯅꯣ ꯑꯩꯅ ꯅꯈꯨꯠ ꯇꯥꯃꯨꯛꯀ ꯄꯤꯖꯗꯣꯏꯅꯤ ꯂꯧꯔꯝꯗꯥꯏꯁꯤꯗ ꯀꯗꯔ ꯇꯧꯕꯒ ꯑꯣꯏꯔꯝꯃꯕ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯟꯈꯤꯅꯤꯀꯣ ꯏꯁ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯣꯡꯃꯗ ꯀꯗꯔ ꯇꯧꯈꯤꯕ꯭ꯔꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯦ ꯀꯥꯏꯅꯒ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯅꯝꯗꯣꯏꯅꯣ ꯑꯗꯣ ꯈꯣꯏꯃꯨ ꯑꯩꯅ ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯩꯔꯕ ꯀꯥꯟꯗ ꯑꯩꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯂꯩꯔꯒ ꯈꯪꯅꯤ ꯉꯁꯤꯃꯛ ꯆꯠꯂꯁꯤꯔꯣ ꯃꯇꯝ ꯋꯥꯠꯂꯤ ꯏꯕꯨꯡꯉꯣ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ
ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯅꯪ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦ ꯑꯩꯁꯨ ꯆꯪꯉꯒꯦꯕ ꯉꯥꯏꯈꯣꯏ ꯊꯣꯛꯂꯛꯄꯒ ꯆꯪꯉꯒꯦꯕꯨ ꯀꯩ ꯉꯥꯛꯇꯪ ꯂꯩꯈꯣ ꯅꯪ ꯍꯟꯗꯛꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯑꯩꯒꯁꯦ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯗꯧꯅ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯗꯣ ꯊꯕꯛ ꯂꯩꯌꯦꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯀꯣꯟꯅ ꯇꯧꯔꯣ ꯌꯥꯔꯦ ꯑꯗꯣ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯂꯦꯝꯕꯤꯗꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯡꯗꯧꯔꯦ ꯅꯣꯏ ꯅꯃꯥꯟꯅꯕ ꯄꯨꯀꯪꯗꯣ ꯊꯃꯣꯏꯒꯗꯤ ꯀꯥꯏꯔꯝꯃꯅꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯀꯥꯏꯗ꯭ꯔꯗꯤ ꯀꯩ ꯃꯥꯁꯨ ꯐꯠꯇꯦ ꯐꯠꯇꯦ ꯃꯥꯅ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯀꯣꯛ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯁꯥꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯥꯏ ꯃꯁꯛꯇꯨꯗꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯃꯂꯥ ꯃꯤꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯅ ꯂꯦꯞꯇꯕꯅꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯑꯗꯨꯛ ꯊꯤꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕꯤꯔꯝꯕꯗꯨꯗ ꯁꯣꯏꯗꯅ ꯄꯥꯄꯨꯅꯤꯃ ꯌꯥꯔꯦꯁꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯀꯥꯏꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯗꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅꯤ ꯁꯤꯃꯤꯟꯅꯒꯗꯕꯅꯦꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯣꯌꯦꯟꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯈꯣꯏꯃꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯑꯃꯅ ꯅꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯀꯣꯏꯔꯛꯄꯁꯦ ꯏꯅꯦꯗꯤ ꯋꯥꯈꯜꯒꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ ꯇꯥꯅꯤꯡ ꯑꯗꯨꯝ ꯁꯤꯔꯤ ꯑꯩꯗꯤ ꯑꯣꯏꯕ ꯍꯥ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ ꯌꯥꯏꯅꯦ ꯂꯥꯛꯎꯅꯦ ꯂꯥꯛꯄꯨ ꯂꯥꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯅꯕꯨꯡꯒ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯅꯤꯅ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏꯗꯣ ꯂꯩꯔꯥꯡ ꯏꯅꯦ ꯏꯆꯦ ꯑꯍꯨꯝ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯃꯈꯣꯏꯗꯤ ꯄꯥꯛꯅ ꯂꯥꯛꯇꯕ꯭ꯔꯣ ꯂꯥꯛꯇꯦꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯕꯅꯤ나 마기 hinba ngamnanabu hotnabanido aduna hek sangdaba thoyenbina adudine hayengdagi nungtigi lage kwa kaidobu laktoino mi mayumdabu nungtigi laki leisabini kaina ikaibagumda khangdrabu kain he muzau chawbo nang naingonda ikai khangde he haisi kaigina khangdebu khangde habni kain aikoi da toina lakpodo lakanu harisu adum lai adunani aina haisi imagi khoimo nang munna sanna dumaina haibinune ine nang mai bi natro posem gam ta haitabraba hairadi masigi nupase ngawro gam da chatlalu kaya da mangau thiribni yune ine magi di asi ngaktani ngangni ngangoi su khangdaban ikoi magi posem do nongon dum to honki matung munau amuk anai koi da sangning aina noida lakpase kayam kairage ba kai dani maram su leitana mi mayum da bu panglak ta ko yab leina maram hanjin adudi hairadani haidodi kaino nang so hanjin lai sidi aingonda khatna ba hawgadaba ki mahutane aikhoi thongalda hainau pambi achouba mahawidana adudagi hainau khura lakpan adoina sauksu nang nura leiba tin ngaktaga ngaidana chaba yaramgado mandida is yam pattena nang dia hagolo chang naoba charui nakhoi nanamana manataba atopa leisabina pirakpa pot chaba yaroi nai is khumuduga nupiga koi braisa koi gaino murasu musnan nupina pamina koi dani tanani se aduda inamta koi bidab aina pamjaba amakha khalaga koi bani kainaro su nangdane kainaro nangna yam pamjaba nupiduna hudok piramo hebungo nangi se nupa pangdadana aina nupi koi basida chakpa malida chakpi di bungo khukka bi makapadane nupagi nupa ngakani itungda ko ini nani se inaramani angobi manbi nangondabo thoyenbi saksangda mamagi sak thongba manaktuda ungduna phamni karino masina dom ungduna khillaga leibasina ai yam yengningde salo aswaida thabak tawpam sida mateng pangbrai sunati ima eko yam sai sikra sira khangde thariyan basuki yawani hu tha asu pukse saktana tharo onduise thangna thillasu Sidi ngedai bo kaino masina loli ba soiron mayam sibo ai uire brani nang bo ui de kai ni soirono thamoi yawane ai nai si is ta zaning dri be ma asing mani ba ai thawai yam nungai te ba thaba ka sya shagai do rozan nati kai do ri hai no du bo ima amu jau sya ai ni yam pa me si nang khangni na tra ba ado ma du nu pi tu ko yai adogiro nangna swaida siningi sina hoi mani ma hai chal sigi su ko na si imana sak thongba ki bangli ba kon sing sia sia nang ta phenga musu chalo ba ngam jara ra
ทำไมไกลเดนะว่าคันเลยนานๆแต่รู้ใบเงินตะบูคนเพียงงุยไกลจันนริกีมาจานนับจานนับเดบอยู่ไกลโน่จะโน่เอาแต่เพียงตัวละอวบะน้าป้าหันหลักเลยบดีซากลามีหนุ่มตัวละนี่มีน้าซานุป้าก็โถก็เพียงงั้นลูกมีน่ะทั้งมวยไกลกันเสียแก็บกังเด็กไอ้ปะคนนี่ก็ชิระกันนี่บะซีดเลยที่ไกลโน่เปลี่ยนมาน้าว่าน่ะไหนนิ่งดูกะตันรีบสั่งดูกันเนี่ยเฮ้ยคุณตันหลักตันดูดะน้าว่ากันนายรู้สุเนี่ยสันน่ารู้นักจันนั้นน่ะบดเลยสักขี้เกอด้วยมาตาคอยมุดะนังไอ้เกมตาให้น่าบิรุเกราบะเอ๊ะไอ้ตานิ่งเด้ไก่ถอยนังง่ายเนาะมากินดูป้าบัวไอ้เนี่ยซีมูไก่มาสักตาดูกะเฮ้ยมาดูไม่บีนี่แต่วิ่งงันบะยี่มาดิกะยาให้น่าดีให้บสินยามพาบะเนี่ยคงดีครั้งเดนะมีคนจะดูไม่เนี่ยได้นูยี่มาเนี่ยกะรีครั้งเดนะไก่ครั้งเดเนี่ยไอ้สิงบีนั่งพูดยังไงเด็กี้เลยไก่สเตปพูดอะไรมีนารักเลบันนี่เนี่ยโอ้อโดไอ้คนจะยามดูนะเต้าเซบะโดโอ้อโดเต้าสินนารีบะครั้งเลยนะนั่งเดียปังบันนี่นะอดุมท่าเซบะยี่มาตานิ่งเดใครเลยก็สีครดบะฮันุบิกี้ยังไงไอ้น่ะสุปามันนุปาดูตัวไอ้หรอนาทีนี้นุปาดูนะบัวนั่งนุปาบีบะเนี่ยปามด้วยกี่คราหรามาบันนี่มาตองงั้นบีมันนะมันบีเครดนะไอ้น่ะคำนี้เสียมากินนุปีตุบูมาสักกะตุบูแค่ภาษาโนบะสองว่าที่งานกันเลยนะโนมาทำเสียไอ้ยังคิดเอาเลยซากที่เกย์คนที่ทุนน่ะเพียงอุศนจะรู้บะเพียงเดี๋ยวเพียงรู้เลยก็ให้หนูข้องเดียบะพวกเรียกสูบมาเป้าดานี่คอยมูพิสูดูนั่นเลยดำคอยมูพิสูวิตาบดาทวีนพิสูพิมายามอามาปูดูนั่นทุกลักลำเอ๊ะแต่คอยมัวพิสูรามิระภาษีกิขดางสิมุทุกเล่อาติ้งสุดจะกี่ตัวภาษีดานาดูปังบรามีนังงังสิตาจ้ะนุ่งไงเตดาปะคังน่ะมันน่าปังงะบ้าคอยอะไรนังน่ะปั๊มเซบันปีดูน่ะหุ่นดอกปีรามันนี่อาติ้งสุดจะกี่ตัวภาษีดานังมุสวยเด็กอยู่บุไลไอ้สุพิสูบุไลนี่ไล่เสียไล่ดิไล่ภาษานี่กันเท่งนะฮัลเลบะอโดตาคอยมัวนังกีพีดวไอ้สุบีเรกปูโรสิดะยานี่นังกีดุมสุดไอ้กีสิดีอิสานดุมสุดกิสุบีเกพีโรสิดะพีโรบะนังง่ายโอไอ้เนี่ยสุบดเอ๊ะเอกตละอินนังกีสุพียามีดูดียามนี่งามสนุอโดตาคอยมัวง่ายกว่าปารีเอ๊ะเจ้านังพีสุยรอไอ้ง่ายบิวระไอ้เด็กดูสินะโมจัลโลเฮงางหนึ่งนะไอ้ซาบีบุง่ายอยู่ระกันจัลโลเจ้าไก่โนนังน่ะอีมาหนังรังสุบายกี่พริษะสูบงบุตรอีสิบะพริษานาบัดลินาบันเอสิดีสิงสิงกระปุนจัลอีมาหนังไก่สุยน่ะมัวจีดูดระสูกระปุนเองน่าน่ะอีมาหนังจะสูดีอะดิอะดูกะมินเลยลำได้ดาสูบสิมุสุยเนี่ยมาสินุ่งสิทวงอีเดนะจัลอีมาได้ดูกันนะการจัดน่ะทับกพบีนกบาสน่าสิไก่จ้ะมันก็ไก่เอาไว้ไก่เดี๋ยวบะอีไก่บีเดน่ะอโดตาคอยมัวให้ยังใครพยายามจะสู้กันแต่เป็นไรดีไอ้คนนั้นตัวไม่รู้กว่านักคุยมานักขังกันดียุ่มตัวดีสู้ดิไอ้คุยตัวดีสู้เนอะอมุงงังบิโรยจ้ะงังเลยสู้กูขัดน่ารักกันเลยเลยกันเนาะอโดตาคอยมัวนังนุปีคอยไอ้ดอกเสียงไม่รับอ่ะอโดบุมุกตกสินะก็จ้ะไอ้สุภาขังนี่เนอะนุปีคอยจุดที่ก็ไม่ยุ่งปานนังสนุปาคอยเริ่มนี่ด่าคอยดิไอ้นี่ยามปามบัมดิเลยบะยามนั่นเลยอโดมาหน้าดีสุขขังสินนั่นแต่บะแต่เสียงเนี่ยขังเดือบวยแบบนี้ด่าอังเอาไปสุนัตนะก็ไม่เนี่ยขังไว้ดีเนาะเขาสิสวดขังสินนั่นดิสิพาริสิขังสินนั่นแต่บะมีตัวเด้อสุนปามังเลยอยู่นู่นอันนู้นบ่มกออกสิดูกันตัวละกันงามจ้าอะไรไอ้นั่นนุ่มซีเซบดีมาขักตัวนี้เขาสิขังสินนั่นแต่เลยละสู้มาหน้าขังบีเรกุมาตำดูเผาบ้าอันง่ายขี้นี่ขังบีเดน่ะนุปีตัวปฏิครบดีกับดูบ้าไอ้ได้ง่ายขี้นี่มาหักตับไอ้ยี่ทำมวยดีมาบุนุ่มซีบกี้มาสุขักสังครบนี่อตัวปั๊มตนะมาหัวชิมมาสิยาอะไรยามนุ่มซีริบะสันนี่นั่งนุ่มซีริบะมาหักต่อเฮ้ยนุ่มซีอตัวกันนานุขังนิ่งจ้ะกูนึกขังลากีเอาสิดีขังกี่ร้อยขังนิ่งไว้นั่งดินั่งด่านุปีไก่น่ารอนั่งด่าเนี่ยนุปีนุ่งหุ่นดอกปีระโมนุ่งกีทำไว้ปานมานั่งด่าดิหุ่นดอกมาให้สิคอยมูกขังน่ะบะมาลาสนาดูอตัวปนุปามากูน่ะดูน่ะวาริสารับตากรบะไก่หนูนั่งน่ะนั่งด่างดูบะนั่งด่ามันนะไก่กีตานิ่งด่าบะฮะนั่งสิดีนุ่งไอ้ตัวริบนี่นะนานุปาอุนเอาไว้ให้ริบสิจุ่มไรอยู่ไก่กีนุปาโนกระดานมุกตั้มสิเลยโนมาเท่าไรแต่ไม่ยามสินะมาโรนะมะนั่งไก่ก็ไอ้คอยอันนี้นุ่งสินะริเสียนั่งสิงานขังนั่นติปิกลิงไอ้เด็กินนั่งวัดที่เท่ากี่ขันก็วัดที่เท่ากี่ขันไก่กี่วัดที่โนไอ้เท่าเดียร์เลยนะนั่งโอ้ยเดี๋ยวไปเสียแกงไปนั่งกี่ตัวริกอู้แต่นั่นตันหลักแล้วว่าเป่าสิเท่าเดินจิ้นมังงะเมบะเท่าเดียวปุ๊บเท่าเดียร์ให้ดูดิไก่โน
ꯑꯩꯁꯦ ꯅꯪꯒ ꯀꯣꯏꯅꯔꯦꯅ ꯅꯨꯄꯥ ꯑꯝꯇꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯕꯣ? ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯈꯨꯁꯥꯗꯣ ꯅꯤꯌꯣꯝ ꯆꯨꯝꯗꯦ ꯍꯥꯏꯕꯅꯤ. ꯌꯥꯔꯦ, ꯅꯤꯌꯣꯝ ꯌꯥꯝ ꯊꯤꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ. ꯃꯤꯅ ꯍꯥꯏꯕ ꯄꯪꯊꯥꯗ ꯊꯥꯖꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ. ꯃꯥꯅ ꯆꯨꯝꯅꯕꯒ ꯁꯨꯝ ꯉꯥꯡꯂꯤꯁꯦ. ꯅꯪ ꯆꯩ ꯆꯥꯅꯤ. ꯃꯇꯨꯡꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯕ ꯅꯌꯨꯝꯗ ꯂꯩꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅ. ꯐꯨꯔꯣꯍꯦ, ꯅꯪꯅ ꯐꯨꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯩꯕꯤꯔꯅꯤ. ꯅꯪꯁꯤ ꯅꯨꯄꯤꯅꯤ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡ. ꯅꯪꯁꯨꯅꯦ ꯅꯨꯄꯥꯅꯤ, ꯑꯗꯨꯁꯨ ꯄꯥꯈꯪ. ꯅꯨꯄꯤꯗ ꯌꯥꯝꯅ ꯐꯥꯎ ꯁꯥꯔꯗꯤꯅꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ ꯇꯥꯕ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯗꯤ ꯑꯩꯅ ꯏꯔꯧꯗ ꯂꯧꯔꯨꯅꯤ ꯀꯩ? ꯑꯩꯅ ꯂꯩꯕꯤꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯅꯪꯅ ꯂꯩꯇꯕ ꯉꯝꯒꯗ꯭ꯔꯣ? ꯅꯨꯡꯁꯤꯅꯕꯁꯦ ꯅꯪꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯑꯩꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ. ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯍꯦ. ꯀꯣꯏꯅꯔꯨꯕ ꯀꯧꯕꯒꯤ ꯇꯣꯛꯅꯕ ꯌꯥꯗꯗꯅ ꯇꯧꯕꯅꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ. ꯑꯗꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯣ? ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯤꯕ, ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯤ. ꯏꯃꯥꯗꯣ ꯃꯈꯣꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯤꯟꯗꯣꯛꯎꯕꯅꯤ. ꯅꯪꯁꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯔꯦ. ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯕ ꯇꯥꯔꯦꯗꯅ. ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯊꯥꯖꯗꯦ. ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯔꯅꯨ, ꯑꯩ ꯁꯦꯟꯅꯔꯒ ꯂꯩꯔꯣ. ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯁꯤꯠ ꯆꯥꯔꯒ ꯍꯤꯡꯉꯁꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯠ ꯆꯥꯔꯒ ꯍꯤꯡꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯐꯩꯅꯦ, ꯑꯩ ꯈꯔ ꯀꯣꯝꯃꯤꯗꯅ. ꯇꯥꯈ꯭ꯔꯣꯕ, ꯅꯪꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯅꯤꯀꯣ. ꯑꯩꯅꯤꯅꯦ ꯁꯥꯎꯗꯣꯏꯗꯤ. ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯇꯧꯔꯦꯅ ꯅꯪꯁꯦ ꯌꯥꯝ ꯅꯥꯎ ꯆꯥꯎꯕ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ. ꯌꯥꯔꯦ, ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒ ꯑꯃꯨꯛ ꯁꯥꯕꯤꯔꯛꯑꯅꯨ, ꯈꯪꯖꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯆꯌꯣꯜ ꯑꯃꯔꯣꯝ ꯆꯠꯂꯨꯒꯦ. ꯌꯥꯔꯣꯏꯍꯦ, ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯑꯥꯗ ꯑꯩ ꯎꯗꯕ ꯃꯐꯝꯗ ꯏꯔꯥꯡ ꯇꯧꯔꯨꯒꯦ ꯍꯥꯏꯔꯣ? ꯆꯩ ꯆꯥꯗꯧ ꯊꯕꯛ. ꯀꯩꯅꯣꯝ ꯍꯦꯛ ꯍꯥꯏꯕꯒ ꯆꯩ ꯆꯥꯕ. ꯏꯅꯦ ꯍꯣꯏꯗ ꯆꯠꯄꯕꯨ ꯀꯩ ꯀꯥꯏꯒꯦ? ꯆꯠꯀꯅꯤ ꯑꯩꯗꯤ. ꯆꯠ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯈꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯑꯩ ꯆꯪꯉꯦ. ꯑꯩꯗꯤ ꯆꯠꯅꯤ ꯍꯥꯏꯁꯤꯅꯤꯀꯣ. ꯇꯥꯅꯤꯡꯗꯦꯀꯣ, ꯍꯦꯛ ꯆꯠꯄꯗ ꯅꯪ ꯒꯣꯔꯣꯕꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯅꯨꯍꯦ. ꯃꯥꯏ ꯑꯁꯤ ꯃꯑꯣꯡꯁꯤꯗꯅꯦꯕ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯤꯁꯤ. ꯈꯪꯉꯤ, ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈꯤꯒꯦꯕ. ꯃꯥ ꯀꯩꯗꯧꯕ ꯉꯝꯒꯦ ꯌꯦꯡꯒꯦ. ꯃꯦꯝꯃ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯪꯈꯣꯜ ꯁꯨꯔꯤ. ꯏꯃꯥ, ꯑꯩꯈꯣꯏꯅꯤꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯕꯗꯤ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ. ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯨꯛꯄꯥꯏ ꯍꯦꯛ ꯄꯥꯏꯗꯦ. ꯈꯪꯗ꯭ꯔꯦꯗ. ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯁꯤꯗꯤ ꯂꯦꯞꯄ ꯌꯥꯗꯦ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕꯁꯤ ꯁꯨꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯕꯅꯤ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯊꯥꯏꯅꯗꯤ ꯌꯥꯝ ꯋꯥꯔꯝꯃꯤꯀꯣ. ꯆꯦꯡ ꯆꯔꯥ ꯂꯩꯇꯗꯨꯅ ꯆꯔꯥ ꯍꯦꯟꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ. ꯏꯆꯦꯁꯤꯡꯅ ꯆꯥꯎꯕꯗꯒꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯈꯤꯕꯅꯤ. ꯏꯃꯥ ꯈꯛꯇꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯛꯄ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯆꯦꯡ ꯐꯧ ꯋꯥꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯦ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯈꯜ ꯑꯃꯅꯤꯅꯦ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯏꯃꯥ ꯊꯕꯛ ꯂꯩꯅꯦ. ꯀꯩꯗꯧꯔꯦ? ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕꯒꯤ ꯆꯠꯀꯗꯕ ꯂꯩꯅꯦ. ꯏꯃꯥ, ꯃꯤꯒꯤꯗ ꯆꯠꯂꯒ ꯈꯨꯔꯨꯝꯕꯗꯣ ꯇꯧꯔꯅꯨ ꯍꯥꯏꯕꯅꯤ. ꯃꯈꯣꯏꯅ ꯈꯨꯔꯨꯝꯅꯤꯡꯂꯒ ꯌꯨꯝꯁꯤ ꯑꯣꯏꯅ ꯂꯥꯛꯆꯅꯤ. ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯁꯤꯗ ꯈꯨꯔꯨꯝꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯏꯅꯦ. ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯆꯠꯂꯤꯕꯁꯤ. ꯐꯔꯦ, ꯑꯗꯣ ꯏꯃꯥ ꯆꯥꯛꯇꯤ ꯊꯣꯡꯕꯤꯔꯝꯃꯨ. ꯑꯩ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ. ꯊꯣꯏꯍꯦꯟꯕꯤꯗꯣ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗ ꯍꯦꯛ ꯂꯥꯛꯑꯗꯤ ꯐꯒꯗꯕ. ꯃꯉꯣꯟꯗ ꯀꯣꯛ ꯊꯣꯡꯉꯅꯤꯗꯅ. ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗꯦꯗ. ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯕ ꯅꯠꯇꯦ. ꯑꯩꯗꯤ ꯊꯣꯏꯍꯦꯟꯕꯤꯁꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯑꯣꯟꯊꯣꯛꯅ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ. ꯅꯨꯡꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ. ꯅꯪꯕꯨ ꯃꯥ ꯄꯥꯝꯗꯕ꯭ꯔꯅꯦ? ꯏꯁ, ꯁꯨꯅꯨ ꯁꯨꯕꯤꯗꯣ. ꯑꯉꯥꯎꯕꯤꯗꯨꯅ ꯃꯧ ꯑꯣꯏꯔꯒ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕꯅꯤꯅꯦ. ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯅꯤ. ꯃꯕꯨꯛꯇꯤ ꯆꯝꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯕꯗ ꯍꯦꯛꯇ ꯊꯤꯟꯕ ꯆꯦꯜꯂꯛꯀꯅꯤ. ꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ. ꯑꯩꯗꯤ ꯄꯦꯟꯖꯔꯦ. ꯅꯨꯄꯤꯅꯤꯅ ꯉꯧꯔꯤ ꯐꯩꯔꯤ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ. ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯅꯨꯡꯉꯥꯏꯔꯒ ꯅꯪ ꯁꯤꯗꯤ ꯃꯕꯨꯛꯅꯤꯡꯗꯨ ꯀꯣꯛ ꯋꯥꯔꯧꯈꯤꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯅꯤꯅꯦ. ꯐꯥꯎꯔꯣꯏꯗ. ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯗꯤ ꯋꯥꯏꯗꯨꯝ ꯁꯪꯉꯦ ꯍꯥꯏꯅꯤꯅꯦ. ꯃꯥꯅꯕꯨ ꯋꯥꯔꯧꯕ ꯁꯥꯎꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ. ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯥꯃꯗ ꯇꯥꯔꯒ ꯅꯥꯃꯗ ꯐꯥꯎꯗꯣꯛꯈꯤꯕꯅꯦꯕ. ꯑꯗꯣ ꯏꯃꯥ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯨꯅ. ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕ ꯑꯩꯉꯣꯟꯗꯕꯨ ꯂꯥꯛꯑꯅꯨ ꯍꯥꯏꯌꯣ ꯁꯤꯕꯨ ꯇꯥꯅꯤꯡꯗꯦꯗ ꯈꯣꯏꯃꯨ. ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤ ꯃꯥꯏꯕ. ꯊꯣꯏꯍꯦꯟꯕꯤ ꯃꯧꯄ꯭ꯋꯥ ꯄꯥꯔꯤꯅ ꯌꯦꯟ ꯊꯣꯡꯂꯝꯃꯤ. ꯕꯨꯡꯉꯣ, ꯌꯦꯟꯗꯣ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯇꯦꯡꯀꯣꯠꯁꯤꯗꯅꯦ ꯁꯤꯗ ꯈꯔ ꯍꯥꯞꯄꯧꯁꯦ. ꯑꯁ ꯏꯆꯦ, ꯆꯥꯔꯨꯅꯨ ꯌꯥꯔꯦ. ꯌꯦꯟꯁꯤ ꯌꯥꯝ ꯄꯤꯛꯏꯕ. ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯕꯗ ꯑꯃꯨꯛ ꯀꯣꯟꯅꯔꯣꯏ. ꯑꯗꯨꯅ ꯃꯍꯤ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦꯕ. ꯍꯥꯞꯄꯣꯗꯤꯀꯣ ꯍꯥꯞꯄꯣ.
ꯑꯩꯅ ꯆꯥꯗꯣꯏ ꯅꯠꯇꯦ ꯃꯤꯒꯤ ꯊꯤꯟꯅꯕꯅꯤ ꯏꯆꯦ ꯂꯩꯔꯥꯡꯒꯦ ꯑꯗꯨꯗꯤ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗ ꯀꯣꯛ ꯆꯥꯃꯤꯟꯅꯔꯒ ꯌꯥꯕꯗꯨꯕꯨ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯍꯩꯄꯥ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯈꯣꯏ ꯅꯕꯥꯏꯒꯤ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯄꯣꯛꯀꯣ ꯑꯁ ꯌꯥꯔꯣꯏꯌꯦ ꯌꯥꯝꯗꯦꯕ ꯏꯆꯦꯅ ꯌꯥꯝ ꯄꯤꯖꯅꯤꯡꯉꯒꯅ ꯂꯩꯔꯒ ꯊꯣꯡꯉꯒ ꯊꯤꯜꯂꯨꯁꯨ ꯌꯥꯔꯣꯏ ꯁꯤꯗꯤ ꯅꯪꯒꯤꯅꯦ ꯆꯥꯕ ꯐꯖꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨꯀꯣ ꯈꯔ ꯁꯠ ꯍꯥꯞꯄꯣ ꯑꯩ ꯆꯠꯇꯣꯏꯒꯤ ꯉꯥꯏꯔꯕꯅꯤ ꯅꯨꯄꯥꯅꯤꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯕꯥꯏ ꯀꯥꯏꯅꯒ ꯏꯀꯥꯏꯗ꯭ꯔꯣ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗꯕꯗ ꯅꯪꯅ ꯑꯗꯨꯝ ꯄꯥꯝꯁꯤꯜꯂꯒ ꯂꯩꯔꯣ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯀꯅꯨ 이마! 이마! 이마우! ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯁꯨ ꯃꯆꯦꯒ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯉꯤ ꯀꯩꯗꯧꯔꯒꯦ ꯂꯤꯟ ꯆꯤꯛꯄꯗꯧ ꯂꯥꯎꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯄꯤꯅꯤ ꯏꯟꯁꯥꯡꯁꯦ ꯇꯨ ꯇꯦꯡꯀꯣꯠꯁꯤꯃ ꯍꯥꯞꯄꯣꯌꯦ ꯏꯁ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯪ ꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯑꯣꯏꯕꯗꯨꯅꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯤꯅꯕ ꯏꯟꯁꯥꯡ ꯍꯥꯞꯄꯣꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯕꯗꯨꯗ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯄꯪꯆꯠꯇ ꯆꯠꯂꯤꯕꯗꯨꯕꯨ ꯏꯀꯥꯏꯕꯒꯁꯤ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ 이봐 ꯅꯣꯏꯅ ꯂꯣꯏꯅ ꯄꯥꯟꯅꯔꯒ ꯂꯩꯔꯣ ꯍꯥꯞꯄꯣꯗꯤꯀꯣ ꯍꯥꯞꯄꯣꯕ ꯈꯕꯩꯗꯨ ꯄꯤꯔꯣ ꯁꯤꯗ ꯈꯔ ꯀꯣꯟꯅꯗꯤ ꯌꯥꯔꯦ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯤ ꯂꯣꯏ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯄꯤꯈ꯭ꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪꯒꯤ ꯁꯔꯨꯛꯅꯤꯀꯣ ꯄꯤꯈꯤꯗꯣꯏꯗꯣ ꯍꯣꯔꯦꯟ ꯅꯪꯒꯤ ꯆꯒꯪꯗꯣ ꯑꯗꯨꯝ ꯊꯨꯝꯇꯣꯠꯂꯒ ꯆꯥꯎ ꯍꯦꯡꯉꯥ ꯅꯪꯅ ꯇꯣꯝꯇ ꯌꯥꯝ ꯆꯥꯅꯤꯡꯕꯒꯤꯅꯤ ꯁꯤꯀꯪꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯈꯪꯉꯕ ꯊꯣꯏꯍꯦꯟꯕꯤꯌꯥ ꯅꯪ 이마ꯕꯨ ꯌꯥꯝ ꯁꯥꯎꯍꯟꯒꯅꯨꯀꯣ ꯅꯪ ꯁꯥꯎꯍꯟꯒꯅꯨꯍꯦ ꯀꯩ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ 이마 ꯅꯨꯡꯁꯤꯔꯦꯗꯤ ꯅꯨꯡꯁꯤꯔꯦ 이마ꯁꯨ ꯄꯥꯕ ꯅꯨꯡꯁꯤꯗꯅ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯤ니 ꯑꯣ ꯂꯥꯛꯑꯁꯨ ꯅꯣꯡꯃꯗ ꯂꯩꯁꯥꯔꯤꯉꯩꯗ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅꯗꯤ ꯂꯥꯛꯇꯤꯒꯦ 이ꯕꯦꯝꯃꯧ ꯈꯪꯉꯦ ꯌꯥꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯂꯣꯏꯔꯝꯅꯤ ꯂꯣꯏ ꯆꯥꯊꯣꯛꯑꯒ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯊꯝꯂꯝꯒꯦ ꯅꯪ ꯐꯦꯡꯉꯨ ꯈꯣꯏꯃꯨ ꯆꯥꯛ ꯆꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯍꯦꯟꯕꯤꯅ ꯇꯥꯈꯣꯏꯃꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯔꯣ ꯅꯠꯇꯦ ꯏꯔꯨ ꯂꯨꯖꯒꯦ ꯇꯧꯕ ꯆꯥꯛ ꯏꯃꯥꯡꯗ ꯊꯝꯃꯤꯁꯤꯕꯨ ꯆꯥꯛ ꯆꯥꯗꯣꯏꯔꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯤꯍꯦ ꯈꯣꯏ ꯀꯣꯛ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕꯁꯤꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯇꯥꯟꯖꯥ ꯑꯗꯨꯝ ꯆꯥꯟꯅꯍꯜꯂꯦꯅ ꯑꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯩ ꯆꯥꯟꯅꯔꯕ ꯍꯥ ꯆꯥꯅꯩꯁꯤꯗꯤ ꯅꯪꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯊꯤꯜꯂꯛꯑꯒ ꯁꯤ ꯆꯥꯅꯩ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯟꯁꯥꯡ ꯑꯃꯨꯛ ꯊꯤꯜꯂꯛꯏꯗꯨꯅ ꯀꯅꯥ ꯆꯥꯅꯕꯅꯣꯕ ꯇꯨ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯀꯨꯜꯂꯤꯕ ꯍꯨꯏꯁꯤꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯅ ꯆꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯆꯥꯅꯕ ꯌꯦꯟꯁꯤ ꯊꯤꯜꯂꯛꯇꯣꯏꯅോ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯈꯣꯏꯗ ꯀꯩꯅꯣꯝ ꯍꯦꯛ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯤꯜꯂꯛꯏꯁꯤꯅ ꯑꯣ ꯑꯗꯨꯕꯨꯔꯣ ꯄꯤꯖꯅꯤꯡꯕꯒꯤ ꯅꯪꯗꯕꯨ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯀꯩꯒꯤꯕꯨ ꯄꯤꯖꯅꯤꯡꯗꯣꯏꯅꯣ ꯅꯪꯕꯨ ꯑꯩꯒ ꯀꯩ ꯊꯣꯛꯅꯗꯅ ꯅꯪꯁꯦ ꯅꯕꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯆꯠꯂꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯦꯡꯒꯅꯤꯌꯦ ꯆꯥꯊꯣꯛꯎꯔꯣ ꯆꯠ ꯇꯥꯈꯣꯏꯃꯣ ꯅꯪ ꯇꯁꯦꯡꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯂꯣ ꯍꯥꯏꯔꯒ ꯋꯥ ꯑꯃꯨꯛ ꯉꯥꯡꯉ ꯂꯩꯗꯨꯕꯣ ꯆꯅꯅꯤ ꯑꯩꯒꯤ ꯄꯥꯈꯨꯝ ꯑꯝꯇꯪ ꯄꯤꯌꯣꯕ ꯇꯁꯦꯡꯅ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ ꯀꯩꯕꯨꯅꯣ ꯑꯩꯅ ꯈꯪꯗꯣꯏꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯁꯤꯕꯨꯅꯤ ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯈꯤꯅꯤ ꯇꯥꯈꯣꯏꯃꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯊꯣꯏꯍꯦꯟꯕꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯈꯪꯕꯁꯨ ꯄꯥꯝꯗꯦ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯅꯪꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯗꯣ ꯃꯄꯣꯛ ꯁꯤꯃꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯇꯥꯈꯣꯏꯃꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩ ꯐꯔꯦ ꯇꯥꯈꯣꯏꯃꯨꯅ ꯅꯨꯡꯁꯤꯖꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯍꯥꯛ ꯑꯗꯨꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯄꯣꯛꯁꯤꯒꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯈꯣꯏꯃꯨꯒꯤ ꯃꯇꯥꯎ ꯁꯥꯐꯕꯒ ꯑꯊꯣꯏꯕꯒꯗꯨ ꯂꯥꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯀꯩꯅꯣ ꯋꯥꯈꯜꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯥꯏ ꯊꯣꯏꯍꯦꯟꯕꯤꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯈꯔ ꯉꯥꯡꯕꯤꯔꯨꯔꯦ ꯑꯇꯩꯗꯒꯤ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯊꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯊꯣꯏꯍꯦꯟꯕꯤꯗꯣ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯂꯥꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯨꯗꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕꯤꯒꯦ ꯏꯁ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯀꯣꯏꯖꯈꯤꯕ ꯅꯨꯄꯤꯅꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯂꯧꯒꯦ ꯈꯜꯂꯤ ꯑꯩꯅ ꯊꯣꯏꯍꯦꯟꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅꯤ ꯁꯥꯐꯕꯅ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯊꯣꯏꯍꯦꯟꯕꯤꯅ ꯐꯔꯦꯁꯤ ꯂꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯃꯂꯥꯁꯅꯥꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯤꯗꯣ ꯂꯧꯒꯗꯕꯒꯤ ꯁꯔꯨꯛ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯃꯔꯣꯜ ꯑꯃ ꯃꯥꯗ ꯍꯥꯏ ꯂꯩ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯨꯝ ꯂꯧꯔꯣꯗꯅ ꯁꯥꯐꯕꯅ ꯑꯩꯗꯤ ꯅꯍꯥꯟꯅꯕꯨ ꯄꯥꯝꯂꯕꯅꯤ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ ꯑꯔꯥꯞꯄꯗ ꯑꯃꯨꯛ ꯆꯠꯍꯟꯗ꯭ꯔꯁꯨ ꯑꯗꯨꯕꯨ ꯃꯥꯅ ꯅꯪꯈꯛ ꯄꯥꯝꯃꯒ ꯂꯩꯕꯁꯤꯗ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯊꯣꯏꯕꯅ
ꯑꯗꯨꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯥꯝꯕꯤꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯒ ꯄꯥꯝꯕꯤꯔꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯊꯝꯃꯅꯤ ꯁꯩꯇ ꯌꯥꯔꯦ ꯃꯥꯕꯨ ꯅꯨꯄꯤꯅꯦꯅ ꯌꯨꯝꯁꯤꯗꯒ ꯄꯪꯂꯥꯛꯇ ꯂꯥꯛꯑꯗꯅ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯗꯣ ꯍꯦꯜꯂꯕ꯭ꯔꯥ ꯈꯟꯕꯒꯤ ꯍꯥꯏꯕꯅꯤ ꯅꯪ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯄꯣꯛꯂꯛꯀꯅꯤꯀꯣ ꯃꯤꯒꯤ ꯊꯃꯣꯏ ꯃꯤꯔꯥꯏꯕꯁꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯗꯕꯅꯤ ꯌꯥꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯗꯤ ꯀꯩꯅꯣꯝ ꯆꯥꯁꯤꯗꯅ ꯑꯍꯥꯎꯕ ꯑꯃ ꯑꯩꯈꯣꯏ ꯍꯨꯝ ꯅꯪꯅ ꯑꯍꯥꯎꯕꯗ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯗꯣ ꯑꯣꯛꯄꯨ ꯃꯥꯜꯂꯦ ꯈꯔꯁꯨ ꯂꯦꯞꯄꯨꯅꯦ ꯏꯕꯨꯡ ꯆꯥꯔꯗꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯉꯥꯡꯕꯗꯤ ꯑꯩꯉꯣꯟꯗꯗ ꯉꯥꯡꯗ꯭ꯔꯗꯤ ꯅꯪꯗꯤ ꯃꯤꯅ ꯑꯃꯨꯛ ꯍꯨꯛꯂꯤꯉꯩꯗ ꯅꯪꯅ 5 ꯍꯨꯛꯑꯝꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯈꯣꯏꯃꯨꯅ ꯍꯥꯏꯒꯨꯝꯗꯅ ꯆꯥꯕꯗꯣ ꯈꯔ ꯁꯣꯜ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯅꯪ ꯐꯤꯕꯝꯗꯣ ꯃꯥꯏꯔꯦꯟ ꯃꯥꯟꯁꯤꯜꯂꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯁꯦ ꯍꯥꯏꯔꯕꯅꯤꯅ ꯈꯣꯏꯃꯣ ꯅꯪꯉꯣꯟꯗꯒꯤ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯄꯨꯊꯣꯔꯣꯗꯅ ꯏꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯈꯦꯠꯆꯤꯜꯂꯛꯑꯅꯨ ꯅꯣꯏꯁꯨ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕꯤ ꯀꯞꯇꯨꯅ ꯂꯩꯔꯤ ꯂꯩꯔꯥꯡꯁꯨ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁ ꯀꯞꯄꯒ ꯁꯨꯝ ꯂꯩꯒꯦ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯀꯨꯏꯅꯒ ꯅꯨꯡꯁꯤꯅꯔꯨꯔꯒ ꯀꯥꯏꯅꯕꯁꯤꯉꯥꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕꯗꯧꯅ ꯉꯥꯡꯉꯛꯀꯅꯨ ꯁꯤꯕꯨ ꯑꯩꯅ ꯀꯞꯅꯤꯡꯗꯅ ꯀꯞꯄꯤꯔꯣ ꯑꯩ ꯃꯊꯟꯇ ꯄꯪꯀꯞꯇ ꯀꯞꯆꯔꯛꯄꯁꯤꯕꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯃꯊꯟꯇꯔꯣ ꯃꯁꯛ ꯊꯤꯔꯗꯅ ꯈꯔ ꯅꯨꯄꯥ ꯃꯥꯟꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯗꯃꯥ ꯑꯃ ꯂꯩ ꯀꯩꯅꯣ ꯗꯃꯥ ꯑꯃ ꯂꯩꯔꯁꯨ ꯑꯩꯗꯤ ꯃꯥ ꯅꯪ ꯄꯥꯝꯃꯦ ꯑꯣ ꯅꯪꯅ ꯃꯥ ꯄꯥꯝꯃꯁꯨꯅꯦ ꯃꯥꯅ ꯅꯪ ꯄꯥꯝꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯅ ꯀꯣꯏꯕ ꯇꯥꯕ ꯑꯗꯨ ꯂꯩꯔꯥ ꯑꯩꯅ ꯀꯩꯗꯧꯔꯗꯤ ꯃꯥꯅ ꯑꯩ ꯄꯥꯝꯕꯤꯅꯤ ꯁꯤ ꯅꯪ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯁ ꯈꯪꯗꯦꯗ ꯄꯥꯝꯗꯕꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕꯅꯤ ꯍꯟꯅ ꯐꯥꯎ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯄꯟꯕꯗ ꯐꯥꯎ ꯑꯣꯒꯦ ꯇꯧꯕꯅꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯈꯣꯡ ꯁꯥꯡꯕ ꯃꯥꯟꯅꯗꯕ ꯅꯨꯄꯥꯗꯣ ꯃꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯩꯗꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯝ ꯆꯨꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯃꯥꯅ ꯍꯩꯅꯔꯝꯃꯣꯏꯗꯣꯏꯅꯤ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯕꯨ ꯂꯩꯔꯥ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯕꯨ ꯄꯥꯝꯕꯤꯗꯕꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯕꯨ ꯄꯥꯝꯕꯤꯕ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯊꯤꯔꯣꯕ ꯂꯩꯔꯥꯡ ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯔꯣꯏ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯖꯔꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥ ꯅꯠꯇꯕ ꯀꯅꯥꯝꯇ ꯄꯥꯝꯕ ꯌꯥꯗꯦ ꯄꯥꯜꯂꯨꯔꯅꯨ ꯏꯅꯦ ꯍꯟꯕꯤꯗꯧꯅꯅꯦ ꯅꯪꯁꯨ ꯅꯈꯣꯏ ꯅꯧꯄꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯣꯠꯂꯒ ꯍꯦꯛ ꯊꯝꯖꯅꯤ ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯦꯅ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕꯗꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯅꯈꯣꯏꯃꯣ ꯅꯪꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯅ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯣꯕ ꯅꯪ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯁꯨ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯌꯦꯡꯈꯤꯅꯤ ꯀꯥꯟꯅꯗꯦꯁꯤ ꯀꯦꯔꯒ ꯊꯣꯛꯂꯛ ꯅꯪꯒꯤ ꯐꯖꯕꯗꯣ ꯎꯠꯊꯣꯛꯁꯤ ꯃꯥ ꯁꯛꯍꯟꯁꯦꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯥꯈꯪ ꯂꯥꯛꯄ ꯉꯥꯏꯔꯨꯁꯤ ꯂꯩꯔꯥꯝ ꯅꯪꯅ ꯍꯥꯏ ꯋꯥꯗꯣ ꯑꯩ ꯇꯜꯂꯤꯗ ꯅꯪꯁꯤꯁꯨꯅꯦ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦꯍꯦ ꯅꯇꯣꯝꯗ ꯁꯨꯝ ꯀꯞꯄꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯂꯥꯛꯄꯤꯕꯅꯤ ꯑꯩ ꯅꯣꯏꯗꯒ ꯑꯝꯇ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ ꯁꯥꯎꯔꯝꯃꯨꯁꯤ ꯑꯗꯨ ꯂꯩꯔꯥꯝ ꯑꯩ ꯇꯥꯈꯣꯏꯕꯨꯁꯦ ꯀꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤ ꯊꯣꯏꯍꯦꯟꯕꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯃꯔꯝꯗꯤ ꯅꯪꯕꯨ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝ ꯃꯥꯅ ꯈꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯁꯨ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯍꯟꯅꯤꯡꯉꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤꯅꯦ ꯃꯥꯁꯦ ꯐꯥꯔꯒ ꯂꯧꯔꯝꯃꯗꯕꯅꯤ ꯌꯥꯔꯤꯁꯦ ꯑꯩ ꯑꯃꯨꯛꯇꯪꯒ ꯆꯠꯇꯨꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯒ ꯈꯪꯅꯕ ꯃꯂꯥ ꯁꯅꯥꯅ ꯆꯦꯟꯈꯤꯕꯗꯒꯤ ꯈꯣꯏꯃꯨ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯂꯥ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯅꯣꯡꯃꯇ ꯅꯐꯝꯗ ꯃꯤꯅꯝꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯉꯧꯕꯒ ꯄꯪꯈꯛ ꯑꯣꯏꯍꯧꯔꯛꯏ ꯁꯥꯐꯕꯅ ꯑꯁꯤꯅ ꯑꯃꯨꯛ ꯎꯡꯉꯒ ꯂꯩꯔꯝꯃꯅꯤ ꯈꯣꯏꯃꯣ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩꯁꯤꯗ ꯀꯅꯥꯒꯤ ꯀꯔꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅꯣ ꯈꯣꯏꯃꯣ ꯅꯪ ꯊꯣꯏꯍꯦꯟꯕꯤꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯅꯤꯡꯕ ꯃꯥꯜꯂꯤ ꯑꯁ ꯃꯥꯏ ꯋꯥꯒ ꯄꯨꯁꯤꯜꯂꯛꯑꯅꯨꯗ ꯑꯩ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤꯕ ꯖꯥꯠ ꯌꯥꯝꯅ ꯈꯣꯏꯆꯥꯎꯅꯤ ꯑꯗꯨ ꯃꯥ ꯎꯅꯔꯒ ꯑꯃꯨꯛꯇꯪ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ ꯐꯔꯣꯏ ꯏꯀꯥꯏꯕ ꯈꯪꯗꯕ ꯁꯛꯇꯣ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯑꯁ ꯈꯣꯏꯃꯣ ꯅꯪꯁꯨ ꯅꯆꯥꯒꯤꯗ ꯈꯜꯂꯤꯅꯦ ꯃꯤ ꯑꯉꯥꯡꯗꯨꯗ ꯍꯥꯏꯗꯣ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯌꯥꯕꯤꯕ ꯌꯥꯏꯗꯅ ꯀꯩꯒꯤ ꯌꯥꯗꯣꯏꯅꯣ ꯃꯥꯕꯨ ꯑꯩꯒ ꯀꯔꯤ ꯊꯣꯛꯅꯗꯅ ꯑꯣ ꯊꯣꯛꯅꯗꯕꯒꯤꯅꯤ ꯊꯦꯡꯅꯗꯣꯏꯁꯦ ꯊꯣꯛꯅꯔꯛꯅꯕ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯀꯩꯒꯤ ꯋꯥꯊꯤꯅꯣ ꯅꯪꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯅꯪꯅ ꯑꯃꯨꯛ ꯂꯧꯕꯁꯨ ꯌꯥꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯑꯅꯧꯕ ꯌꯦꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯅꯨꯄꯤꯒ ꯂꯣꯏ ꯄꯦꯟꯖꯔꯦ ꯑꯃꯠꯇꯒ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯨꯀꯣ ꯁꯣꯝꯗꯁꯨ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯥꯡ ꯂꯥꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕꯤ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯏꯕꯦꯝꯃ
Kay paano ise? O ta sa pabado ay ko'y dalaam. Ado, ta ko'y muna nang kayeng unadaba yade na hay. Eh, kay asyang bra ise? Hoy, ay ko'y da tawag ilaam ni ba? As lerang ay kay rito pa. Ay tali ba? Mapamdagi tumina layragi kanduna ay lot na ba ni? As, pakti ni. Manungda na papanangauraga tuoroy kay nagamo haysili. Nang kang bra ise? O kangi be ma, kangi. Hayang at atok si ko, aduga niya. Pao man na niya, may napiduso, siyan kri. O, may napiduso siyan kibagi na mahangbada ay nangsinglagpagi wanin. Ama buhay kira. Nang mayang pamiday niya, yari, tuka mo tiran. Dupi tiran ba din na tida na? Hoy, ano ba di sumba? Toyan bihoy na tuklagpada sa paba madilayrang makoy ani, hana ngay doon na layrami. Toyan bina ko'y mugi managta sang laklami sa pabadi kara sa tukto na layrangga wari sa doon na lay. Kay, sino pa sina? Managta ay napamaga kem tayo krisina. Umayos, ikay kang dada na may ibang mo kawri. Aduga, ikay basada na ang magtuminalay na. Takoy mo, ay kating na siya ay sipo kay Lake. Ha, ay na. Hoy, ngarang ta sa paba na hayray na layrang na yung tammadagi tuklagpa ni. Sige sa pabasik at ako'y diba nga ng iyon ay ngunda naman ay di ba mga si ano kay sulay tita sum ay ko'y dalag jadi kay dawagi hangin sum panglak pa do ikay na ba yung muna so lakaning jabanina ay di lakaning da balay kide na mamang tagta wahay na loy na takra ba nga ki pangang dangang mo dubo takoy muna adong nagkalabas ay di kante ato ni kay ba po namangda amok ka na lep na rin kant na loot laban eh. Ado, tasing na sa pa ba na nang sidat hugloon na hay ko. Hay draga po, ay nakamay na sidat huglag to'y no, maram na ite. Ado, ay nanang kaurisi kay giman ki. Kang di, ay ba tati ngang na bra hay baso. Nung siya hay raglabad eh. Mapok si magi oiraroy da ba, taba pang loray da ba wani madudi. Tuyan bi, ay sunang manungsi, ay narisi. Nang bulag na ba sana ba natin? Lasing mo di. Yung siraman ni, husikti, pinahundog piram laban nila. Nang nasabsuan mo dagi hundog mi na Joseph. Ato na, nang nahusikti, ay igahang liba pamsa, minsan batawa ni. Nahan magkay, ay birakti na ngay zarini, ay so, takoy mo bayang nungsi. Asum na toyen bi, amadi koy mo, makoy ani, tung na doon na, nung sisa na nalay mi na kiram ni.